Hello ma'am, my channel the ma'am Bodram. Actually ma'am ngasi videos is matek oina hapchara again nongmagi oiba blog tinachadre ko aina manipur da leiringai gi mayam pulap punchalaga oina habakpa semak point pa video oirage aduga sigi sina 8 numit ki oidoi ni 8 ki numit chisu ai phachana blog namgi dikhalaga ko haide ba ko stand chu kai chu loina thaba da pot thab da yaw khrabani na stand chu pura khawdrabani na phachana nambado khut chu ni enongai te ba ko aduna namdre blog to it ki du so ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯅꯝꯍꯧꯔꯒ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯉꯥꯡ ꯈꯔꯒ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯌꯦꯟꯅꯦ ꯃꯐꯩ ꯇꯣꯉꯥꯟ ꯊꯣꯡꯉꯦ ꯑꯩꯈꯣꯏꯗꯣ ꯃꯧꯗꯣ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯃꯐꯩ ꯈꯛꯇꯣ ꯇꯣꯉꯥꯟ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯀꯩꯀꯩ ꯂꯣꯏꯁꯜꯂꯦ ꯉꯥꯛꯀꯣ ꯑꯗꯨꯗꯨꯒ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯤꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯆꯦ ꯑꯍꯟ ꯃꯧ ꯑꯍꯟꯒꯤ ꯃꯆꯥꯅꯦ ꯃꯥꯒꯤ ꯐꯥꯏꯕꯣꯛꯅꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯀꯣ ꯑꯗꯒꯤ ꯑꯃꯁꯤꯅ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯦ ꯑꯗ ꯃꯣꯏꯁꯤꯡꯁꯦ ꯄꯣꯁ ꯇꯧꯑꯣ ꯍꯥꯏ ꯀꯥꯟꯗ ꯗꯥꯟꯁꯀ ꯇꯧꯔꯒ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯍꯥꯏꯔꯒ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛ ꯊꯣꯛꯄ ꯀꯥꯟꯗ ꯁꯨꯝ ꯆꯥꯎꯔꯒ ꯂꯩꯔꯝꯕ ꯇꯧꯔꯤꯁꯦ ꯃꯣꯏꯅꯁꯨ ꯁꯨꯝ ꯆꯥꯎꯔꯒ ꯎꯕ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯄꯣ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯗꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯁꯤꯗ ꯐꯣꯇꯣ ꯑꯃꯨꯛꯀ ꯀꯥꯞꯍꯧꯋꯦ ꯁꯤꯁꯨ ꯁꯥꯏꯗꯇ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤꯁꯦ ꯑꯃꯨꯛ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯠꯇꯣ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯏꯠ ꯅꯣꯡꯉꯥꯜꯂꯒ ꯏꯄꯥꯝ ꯆꯠꯀꯦ ꯅꯤꯉꯣꯜ ꯃꯈꯩꯁꯨ ꯂꯥꯛꯑꯒꯅ ꯈꯟꯕꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯗꯤ ꯕꯟ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯑꯀꯟꯕ ꯕꯟ ꯑꯗꯨꯗꯨꯅ ꯐꯥꯎꯔ ꯂꯥꯛꯄꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯏꯠ ꯌꯥꯎꯊꯣꯛꯇꯅ ꯌꯥꯎꯕꯗ ꯁꯤꯅ ꯏꯄꯥꯝꯗ ꯂꯥꯛꯑꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯗꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯀꯐꯣꯏꯁꯤ ꯆꯥꯒꯦꯅ ꯆꯥꯔꯤꯅꯦꯕ ꯑꯗꯨꯗꯣ ꯀꯐꯣꯏꯁꯤꯁꯨ ꯐꯖꯅ ꯉꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯊꯨꯝꯕ ꯀꯐꯣꯏꯗꯨꯅꯦꯕ ꯉꯧꯔꯣꯛ ꯉꯧꯋꯦ ꯍꯥꯎꯕ꯭ꯔꯥꯅꯦ ꯃꯃꯨꯅ ꯄꯤꯖꯅꯤꯡꯃꯟꯗꯅ ꯍꯦꯛꯇ ꯂꯥꯛ ꯃꯥꯜꯂꯦꯗ ꯐꯤ ꯆꯨꯕꯅꯤꯀꯣ ꯄꯪꯄꯥꯏ ꯄꯥꯏꯁꯜꯂꯨꯅꯨ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯎꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯃꯤꯠꯁꯤꯁꯨ ꯄꯣꯝꯕꯗ ꯂꯣꯏꯔꯦ ꯃꯁꯛꯁꯦ ꯑꯗꯣ ꯁꯤꯗ ꯅꯨꯡꯊꯤꯟꯗꯅꯦ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯍꯩ ꯆꯥꯅꯕ ꯍꯦꯛꯏꯅꯦ ꯍꯩꯅꯧꯁꯤ ꯃꯨꯟꯕꯗ ꯉꯥꯏꯕ ꯋꯥꯔꯕꯣꯕ ꯍꯦꯛꯑꯣ ꯍꯥꯞꯆꯜꯂꯣ ꯁꯤꯗ ꯕꯥꯁꯀꯦꯠꯇ ꯍꯥꯞꯆꯜꯂꯣ ꯑꯃꯁꯨ ꯁꯤꯁꯨ ꯍꯦꯛꯑꯣ ꯑꯗꯨ ꯌꯦꯜꯂꯣ ꯆꯨꯗ꯭ꯔꯦ ꯌꯦꯜꯂꯣ ꯑꯣꯏꯗ꯭ꯔꯦ ꯁꯤ ꯈꯔ ꯌꯦꯜꯂꯣ ꯑꯣꯏꯕꯁꯦ ꯑꯣꯝꯁꯦ ꯍꯥꯏꯔꯤ ꯑꯅꯤꯁꯤꯃ ꯍꯦꯛꯑꯣ ꯑꯗꯨꯒꯤꯁꯨ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯆꯨꯅꯤꯀꯣ ꯁꯝꯕꯟꯗ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯂꯩꯕ ꯃꯥꯜꯂꯦ ꯍꯦꯛꯑꯣ ꯅꯅꯥꯎ ꯑꯃ ꯍꯦꯛꯑꯣ ꯑꯗꯨ ꯍꯦꯛꯑꯣ ꯇꯤꯟ ꯆꯥꯏ ꯇꯨꯀꯠꯆꯩ ꯇꯤꯟ ꯆꯥꯗꯦ ꯑꯁꯤ ꯃꯁꯛ ꯊꯤꯕ ꯋꯥꯅꯦ ꯑꯁꯤ ꯃꯅꯨꯡꯗ ꯍꯦꯛꯑꯣ ꯃꯅꯨꯡꯗ ꯂꯩ ꯀꯔꯝ ꯑꯁꯤ ꯁꯤꯁꯦ ꯀꯝꯕ ꯑꯗꯨꯁꯨ ꯍꯦꯛꯑꯣ ꯁꯤꯁꯨ ꯃꯊꯪ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯚꯤꯗꯤꯑꯣꯅꯦ ꯃꯇꯦꯛ ꯑꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯍꯩꯅꯧꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕꯀꯣ ꯑꯗꯨꯗꯨꯒꯅꯦ ꯇꯤꯟꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯦꯡꯉꯣ ꯇꯤꯟ ꯂꯣꯏ ꯆꯥꯔꯝꯒꯅꯤ ꯌꯦꯡꯉꯣ ꯍꯩꯅꯧ ꯃꯔꯤꯃꯛ ꯂꯣꯏ ꯇꯤꯟ ꯆꯥꯔꯝꯕ ꯋꯥꯅꯤꯗ ꯐꯖꯔꯤꯁꯤꯒ ꯍꯥꯎꯔꯤꯁꯤꯒ ꯍꯥꯏꯔꯗꯤ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯚꯥꯕꯤꯅ ꯍꯥꯏꯕ ꯅꯪ ꯂꯥꯛꯄꯒꯤ ꯏꯀꯥꯏꯗꯅ ꯍꯩꯅꯧꯁꯦ ꯁꯥꯏꯠ ꯑꯃ ꯇꯤꯟ ꯆꯥꯔꯝꯗ꯭ꯔꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯅ ꯁꯥꯏꯠ ꯑꯃꯃꯝ ꯇꯤꯟ ꯆꯥꯔꯝꯒꯅꯤꯌꯦ ꯂꯣꯏꯅ ꯑꯗꯨꯒ ꯃꯆꯦꯠ ꯃꯀꯥꯏ ꯁꯣꯏꯗꯠꯂꯒ ꯆꯥꯕ ꯐꯪꯉꯤꯅꯦ ꯑꯩꯈꯣꯏ ꯐꯧꯏ ꯑꯗꯣ ꯃꯣꯏꯅ ꯁꯥꯏꯠ ꯑꯃꯃꯝꯒ ꯆꯥꯔꯝꯗꯕꯁꯤꯗꯤ ꯑꯇꯝꯅꯕꯅꯤ ꯅꯪ ꯂꯥꯛꯇꯅ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯩꯅꯧ ꯇꯤꯟ ꯆꯥꯒꯗꯕꯒ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯂꯣꯏ ꯇꯤꯟ ꯆꯥꯔꯝꯕ ꯍꯥꯏꯁꯦ ꯁꯥꯏꯠ ꯑꯃꯃꯝꯗꯤ ꯂꯣꯏ ꯂꯧꯕ ꯌꯥꯔꯝꯃꯦ ꯑꯗꯨꯒ ꯍꯥꯎꯗꯤ ꯈꯨꯍꯥꯎ ꯑꯃ ꯍꯩꯅꯧꯁꯦ ꯄꯥꯜꯂꯦꯕ ꯐꯖꯅꯀꯣ ꯑꯗꯨꯅ ꯃꯣꯏ ꯃꯄꯥꯝꯁꯨ ꯅꯛꯑꯦꯕꯀꯣ ꯃꯄꯥꯝꯗꯩꯁꯨ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯊꯤꯜꯂꯛꯀꯗꯣꯏꯅꯤ ꯃꯆꯤꯟ ꯃꯈꯩꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒ ꯑꯩ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯆꯥꯗꯣꯏꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯈꯥꯏꯔꯒ ꯍꯦꯛꯇ ꯆꯥꯕ ꯍꯧꯕꯗꯩ ꯇꯧꯋꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯐꯥꯒꯤꯔꯣ ꯈꯔ ꯁ꯭ꯇꯥꯏꯜ ꯇꯧꯔꯒ ꯐꯖꯍꯜꯂꯛꯎꯅꯦ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯦꯜꯂꯒ ꯎꯠꯂꯛꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯍꯩꯅꯧꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯅꯦꯕ ꯆꯥꯛꯁꯪꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯅꯦ ꯑꯗꯨꯒ ꯍꯧꯔꯤꯁꯤꯡꯁꯤꯅ ꯊꯥꯡꯖꯤꯡ ꯉꯥꯛꯇꯅꯦꯕ ꯊꯥꯡꯖꯤꯡꯁꯤꯡꯁꯦ ꯃꯅꯥꯁꯤꯅ ꯂꯣꯏ ꯀꯨꯞꯁꯟꯗꯅ
ꯄꯥꯟꯕꯗꯣ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯔꯨꯕꯒꯤ ꯏꯁꯤꯡꯁꯨ ꯈꯔ ꯅꯩꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯊꯥꯡꯖꯤꯡ ꯄꯥꯟꯕꯗꯣ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯄꯣꯛꯈꯥꯏꯔꯒ ꯇꯥꯎꯈꯠꯂꯛꯑꯕ ꯊꯥꯡꯖꯤꯡꯁꯤꯁꯨ ꯄꯣꯛꯈꯥꯏꯔꯒ ꯇꯥꯎꯈꯠꯂꯛꯄꯗꯣ ꯎꯕꯗ ꯑꯩꯁꯦ ꯄꯥꯝꯃꯨꯔꯦꯅꯦꯀꯣ ꯑꯗꯨꯅ ꯍꯦꯛꯅꯤꯡꯃꯟꯗꯅ ꯑꯩꯁꯦ ꯈꯣꯡꯎꯞ ꯇꯣꯡꯁꯜꯂꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯆꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯐꯥꯎ ꯇꯧꯗꯕ ꯊꯕꯛꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯨꯡꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯪꯗꯤ ꯀꯤꯗꯦꯅꯦ ꯀꯤꯗꯦꯅꯦ ꯇꯨꯅꯨ ꯍꯦꯛꯄꯤ ꯖꯦꯁꯦ ꯑꯗꯨꯗꯒꯤ ꯁꯨꯔꯤꯗ ꯄꯤꯔꯛꯎꯅꯦ ꯄꯤꯛꯆ ꯋꯥꯅꯦꯕ ꯊꯥꯡꯖꯤꯡꯁꯤꯀꯣ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯕ ꯑꯗꯨꯝ ꯂꯣꯔꯦꯕ ꯑꯗꯨꯗꯣ ꯌꯦꯡꯉꯤꯅꯦ ꯑꯩꯁꯦ ꯈꯪꯉꯦꯕ 3-4 ꯍꯦꯛꯈ꯭ꯔꯀꯥꯟꯗꯗꯤ ꯈꯪꯉꯦꯕ ꯊꯥꯡꯖꯤꯡꯁꯦ ꯑꯅꯧꯕꯅꯤ ꯑꯔꯤꯕꯅꯤꯁꯦ ꯈꯪꯉꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗ ꯌꯦꯡꯉꯤꯅꯦ ꯑꯩꯁꯤ ꯍꯦꯛꯄ ꯌꯥꯔꯕ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯅ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯌꯥꯝꯕꯅꯁꯨ ꯑꯔꯤꯕ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯍꯦꯛꯄꯁꯤꯡꯗꯣ ꯑꯗ ꯑꯅꯧꯕ 1-2ꯈꯛ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯅꯧꯕꯗꯣ ꯑꯃꯨꯛꯀ ꯆꯥꯕ ꯄꯥꯝꯃꯦꯕ ꯏꯔꯣꯟꯕꯗ ꯑꯗꯨꯝ ꯆꯥꯛꯈꯣꯝꯗ ꯁꯥꯏꯖꯟꯈꯤꯗꯣꯏꯕ ꯃꯥꯗꯤ ꯐꯨꯠꯂꯒ ꯑꯗꯨꯝ ꯆꯥꯈꯤꯗꯣꯏꯅꯦꯕ ꯊꯥꯡꯖꯤꯡ ꯇꯨꯞꯇꯕꯤꯗꯅꯦ ꯆꯥꯛꯈꯣꯝꯗ ꯑꯗꯨꯝ ꯇꯣꯠꯂ ꯆꯥꯁꯟꯈꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯥꯏꯗꯅ ꯐꯛꯏ ꯍꯩꯅꯗꯦꯗꯅ ꯑꯗ ꯏꯃꯥꯗꯤ ꯑꯃꯨꯛ ꯄꯥꯝꯃꯦꯕ ꯑꯗꯨꯗꯣ ꯑꯗꯨꯅ ꯑꯗꯨꯝ 1-2 ꯍꯦꯛꯆꯜꯂꯛꯑꯦ ꯑꯅꯧꯕꯁꯨ ꯃꯌꯥꯝ ꯂꯩ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯥ ꯁꯤꯗ ꯈꯤꯇ ꯅꯧ ꯑꯗꯨꯗꯣ ꯑꯗꯒꯤꯅ ꯍꯦꯟꯅ ꯅꯧꯕꯁꯨ ꯂꯩꯔꯤ ꯍꯩꯖꯔꯩꯗꯨ ꯈꯪꯕꯅꯤ ꯁꯤꯅ ꯑꯣꯔꯦꯟꯖ ꯀꯥꯏ ꯑꯣꯔꯦꯟꯖ ꯑꯗꯒꯤ ꯍꯦꯟꯅ ꯅꯧꯕ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯎꯗ꯭ꯔꯣ ꯚꯤꯗꯤꯑꯣ ꯇꯧꯔꯤꯌꯦ ꯍꯥꯎꯃꯤ ꯐꯝꯃꯤꯅꯤ ꯐꯝꯃꯒ ꯍꯦꯛꯏꯅꯤ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯊꯥꯡꯖꯤꯡ ꯍꯦꯛꯏꯁꯦ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯦꯟꯗꯦꯅ ꯈꯜꯂꯝꯒꯅꯦꯕꯀꯣ ꯃꯐꯝ ꯑꯁꯤꯗ ꯐꯅꯌꯥꯝ ꯍꯧꯔꯝꯃꯦꯕ 5-7 ꯃꯊꯛꯇ ꯍꯧꯔꯝꯃꯦꯀꯣ ꯑꯗꯨꯒ ꯇꯝꯕꯁꯨ ꯐꯅꯌꯥꯝ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯇꯩ ꯁꯥꯏꯗꯠꯇꯒꯤꯗꯤ ꯑꯃꯃꯝ ꯑꯅꯤꯗꯪ ꯍꯦꯛꯑꯦꯕ ꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯅꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯣꯔꯦꯕꯀꯣ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯃꯅꯨꯡꯗꯗꯤ ꯃꯔꯨꯁꯦ ꯆꯥꯎꯋꯦ ꯄꯤꯛꯆꯕ ꯋꯥꯅꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯦꯛꯈꯤꯕ ꯊꯥꯡꯖꯤꯡꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯒ ꯏꯔꯣꯜꯂꯤꯅꯦꯕ ꯏꯔꯣꯟꯕꯁꯦ ꯍꯩꯀꯛ ꯑꯦꯔꯤ ꯍꯥꯏꯗꯤ ꯍꯩꯀꯛꯀꯤ ꯃꯔꯤꯗꯣ ꯑꯗꯨ ꯍꯩꯀꯛ ꯑꯦꯔꯤ ꯀꯧꯏꯗꯅ ꯑꯗꯨꯒ ꯑꯗꯒꯤ ꯄꯥꯡꯈꯣꯛꯀ ꯀꯣ ꯊꯥꯡꯖꯤꯡ ꯍꯥꯞꯄꯒ ꯑꯂꯨꯅꯦ ꯀꯩꯅꯦ ꯑꯗꯨꯝ ꯏꯔꯣꯜꯂꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯣ ꯁꯤꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯈꯨ ꯌꯨꯝꯂꯣꯝꯒꯤ ꯀꯩꯈꯨ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯏꯄꯥꯝꯁꯤꯅ ꯀꯩꯔꯪꯅꯤꯗꯅ ꯑꯗꯣ ꯃꯣꯏ ꯃꯧ 2ꯅꯦꯕ ꯑꯩꯒ 3ꯅꯦꯕꯀꯣ ꯑꯗꯣ ꯑꯍꯟꯁꯤꯡꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ 3ꯃꯛ ꯄꯨꯟꯅ ꯆꯥꯔꯤ ꯂꯩꯔꯦꯕ ꯑꯗꯣ ꯑꯩ ꯁꯣꯝꯗ ꯂꯩꯔꯤꯉꯩꯗ ꯃꯧ 2ꯗꯨꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯦꯅ ꯃꯣꯏꯁꯤꯡꯗꯣ ꯆꯥꯛꯀꯧꯔꯤꯅꯦꯕ ꯅꯨꯄꯥꯁꯤꯡꯁꯨ ꯂꯣꯏꯅ ꯑꯗꯣ ꯃꯣꯏ ꯆꯥꯛ ꯆꯥꯕ ꯅꯨꯃꯤꯠꯀꯤꯅꯦ ꯑꯗꯣ ꯃꯣꯏꯁꯨ ꯂꯥꯛꯄꯗꯣ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯅꯝꯍꯧꯗ꯭ꯔꯦ ꯊꯦꯡꯅ ꯂꯥꯛꯏꯁꯤꯅ ꯃꯣꯏ ꯂꯣꯏꯁꯤꯜꯂꯒ ꯑꯉꯥꯡꯒꯤ ꯑꯙꯥꯔ ꯀꯥꯞꯄ ꯅꯨꯃꯤꯠ ꯇꯥꯗꯅꯀꯣ ꯆꯠꯂꯦ ꯑꯗꯨꯅ ꯑꯙꯥꯔ ꯀꯥꯞꯄꯤꯉꯩꯗ ꯁꯤꯗ ꯂꯥꯛꯄ ꯊꯦꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯣꯏ ꯊꯦꯡꯅ ꯂꯥꯛꯑꯦ ꯄꯨꯡ 12 ꯍꯦꯜꯂꯒ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯣꯏꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯅꯦ ꯏꯄꯥꯝꯒꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯤꯠꯆꯟ ꯂꯩꯔꯦ ꯀꯤꯠꯆꯟꯗꯩ ꯊꯣꯛꯂꯒ ꯗꯥꯏꯅꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯟꯐꯝ ꯍꯣꯜ ꯑꯣꯏꯅ ꯂꯩꯔꯦ ꯊꯣꯡꯅꯦ ꯁꯤꯁꯤꯅ ꯃꯦꯟ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯗꯨꯒ ꯁꯤꯗ ꯃꯥꯡꯒꯣꯜ ꯂꯩꯔꯦ ꯃꯥꯡꯒꯣꯜꯗꯒꯤ ꯁꯣꯝꯗꯅ ꯊꯣꯡꯒꯥꯟꯅꯦꯕ ꯑꯗꯒꯤ ꯁ꯭ꯇꯦꯔꯁꯦ ꯀꯥꯔꯛꯑꯒ ꯍꯦꯛ ꯁ꯭ꯇꯦꯔꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇ ꯑꯩꯈꯣꯏ ꯁꯣꯐꯥ ꯀꯥ ꯑꯃ ꯂꯩ ꯃꯌꯥꯝ ꯂꯥꯛꯄꯒ ꯑꯗꯨꯝ ꯐꯝꯅꯕꯀꯣ ꯑꯗꯨ ꯁꯤ ꯂꯤꯕꯤꯡ ꯔꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯃꯥꯒ ꯏꯄꯥꯒ ꯂꯩꯔꯦ ꯃꯤꯅꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯤꯡꯁꯦ ꯏꯃꯥꯅ ꯂꯣꯏ ꯂꯣꯜꯂꯤꯅꯦ ꯃꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝꯅ ꯁꯤꯁꯤꯡꯁꯦ ꯑꯗ ꯁꯤ ꯏꯃꯥ ꯑꯩ ꯃꯊꯪ ꯊꯣꯛꯀꯥꯟꯗ ꯏꯃꯥꯒꯤ ꯂꯩ ꯂꯣꯟꯕ ꯈꯛꯀꯤ ꯀꯂꯦꯛꯁꯟ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯆꯈꯤꯒꯦ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ